Sanalebak Pukai Private Limited ki Chairman Sanayaina Lupa crore ahum henbagi senpam puraga mangkre angamba Sangangai usekonda leiba Sanalebak Pukai Private Limited ki Chairman oiramba Laisangthem Sanayai Maitai na Lupa crore ahumga lak nifuga taretka Lising humdra puraga mapam khangdana mangkre haina Sanalebak Pukai Private Limited ki mahut siladuna Managing Director Tensubam Angamba Maitaina Fongdorakli ngasi paumising unaba mada mahakna makha taraduna hai Laisangthem Sanayai Maitai sei kuntragomde apokpa lekhidraba L Chandra Kumar Maitai Kaksing District ki wangu tera lupa maruptagini Mak English nga taraga mapanda thengnabadagi staff kuntra pulaga Sanalebak Pukai Private Limited asi salaiduna lakhibani showroom kya hangdoktuna punminaribasinggi yaifa tharang kya paikhanaba honnarakibani masigidamakta shareholder kaya ama leiribani masigidamakta sauna kok saba ama leire staff singi khanjaramba punamak kaibigi phibam amada leire mak sayesigi April thadagi mangkibani Mayumgi miyoi singda hanglubada larhulup KCP group amana phaduna makhoigi custody da laikre haina phongdorai sumlibara sumdabara haibadudi khangde karigumba pharamba tarabadi thadokpira u maramsu pibiyu wafamsi asumbani haina thajabadi ngamde ngarang pauksi singi khuthangda Sanayai gi masil nupa Pungyambam Romeo na oidabu wapam kya pauksi gi khuthangna phongdorakpa lei sel khudimak mahakna puraga mabai Sanayaida sinakhiba ngaktani Romeo gi mingdasu lam ani mortgage tawduna leiri lam gi pata onthoknaba se sang khui tawnabigi thabak tha sigi taraga mangada pangthuki nongalaga lakani haibisu lakhidre mahakna pauksi da phongdorakpada MPP gi General Secretary Administration L Gitazen Mitagi Ming Yauribasi Aran Wafamni Sel Puraga Mankiba Laisangthem Sanayai Masel Nupa Romeo Amadi Ningthauzam Dineski Mathakta State Police na FIR ama lakhotuna case satabokre Maru oina sinariba Laisangthem Sanayai kanagumana thengnabirabadi manak nakpa police station na pau pibiyu hainasu makhatana phongdokhi Fonghiba tuan Manipuri sifong sing amasum thokiba thawdowa thok singdagi maru oibe I pausing khonga saraga Manipur top channel gi maikei digi mayamda thamjagi ahanbada Loktak ta hu thadaraga usek pharabara singnare ngasi ayuk Loktak ta boating tawba chatpada Loktak mayai khudon punglak haina khangnaba jaga sida lamgi usek ama siduna leramle Bisnupur forest ta sinaduna sibigi maram khangdoknaba amadi niyamna yadaba mongda pharamba thoklabadi logi mateng lakhotpiyu Miyamda apil tawning wapam amana arapadagi saktaba lakliba nungsirabu useksingbu minungsi haitana harpiganu haina Loktak Ecotourism Development Organization gi maikeidagi phongdorakli atopa paw manamu yaningdaba phongdoktuna darna satakre ngasi jiribam Borobetra Government Higher Secondary School gi mahairoi singna school asigi lecturer school asidagi transfer tawkibabu yaningdaba phongdoktuna darna satakre Hanadagi su oza masing na lebi school sidagi chief minister gi school fakat hansi mission gi mingda oza sing transfer tawbusi condemn tawi thasigi kungu humdoi gi manungda transfer tawkiba oza sing hanjindrabadi natraga mahut pidrabadi chief minister N Biren gi November kungu humdoi gi jiri khongset boycott tawgani haina school asigi mahairoi singnasu phongdorakli atopa paw manamo Aran mamawangda miyoi kaya electoral roll da hapsile Taranithoi Suba Manipur Legislative Assembly gi mikhal gi matam nakshilaglawa tanja sida Nauria pakhang lakpi AC da Aran mamawangda miyoi kaya electoral roll da hapsinwegi thawong sing Congress na sathare haina BJP na maral sikre Imphal gi Manipur Press Club ta ngasi nungthul paw gi mifam amada BJP Nauria pakhang lakpa mandal gi president Loitongbam Indrajitna mathaki wapam asi phongdokhibani makna hai sahi sudriba angang sing atopa maphamda mayum pankibadagi kakra nupi sing atopa maphamdagi mayum palakadaba nupi sing amadi Nauria pakhang lakpa AC gi wangbada leiba miyoi kya electoral roll ta hapsinbagi thawong Congress ki thawmi sing hauzika na sathari Nauria pakhang lakpa ACSC punna polling station ni fugotere leibani polling station ayambada sigumba thawong sathapa thengnei amadi khwaidigi hen aran mongda voter saliba asi 21/36 Kudompokpi
lamkhai 21/35 kudompokpi mekola amadi 21/40 lairenjam hariba congress ki thomising namna leiba mafam sing asidana hena sathari Aadhaar amadi atai document sing semdoklaga mari leinaba BLO gi knowledge yaudun aran mamong da satharibasi mari leinaba government authority na yengsinbiyu BJP gi state amadi district ki lusingba singnasu miyeng sangbiyu hainasu magna makhata na phungdokhi atopa pawmana Kashmir da kapnabagi thaudo ani da district commander ani yauna terrorist manga sire Jammu and Kashmir gi Kulgam district thokiba security force singa nomai kapnabagi thaudo ani da the resistance force TRF amasum Hizbul Mujahideen gi district commander sing yauna terrorist manga sikre haina police na ngasi phongdokre police official amana phongdokpigi matung ina nomai kapnabagi thaudok singdu ngarang Kha thangba Kashmir da leiba Kulgam district ki Pombe amasum Gopalpora area da thokibani magna hairi terrorist sing leide hepa paw phangmodegi security force sing ngarang mafam sing adu da operation sing satakhi operation sing adu gi manung terrorist sing khulai thadok tuna sangjarakna bagi kudong chaba sing piki adu terrorist sing duna nomai kapsilakpadegi security force sing handuna kapki haina sumagna phungdokhi official duna haiki nomai kapna bagi thautok sing adu da Pombe da terrorist ahum sibaga loinana Gopalpora dana terrorist ani siki haina su pawsna makhata na phungdorakli Atopa pawmana nungsit sengdabaga COVID-19 naba yabagi sangi hengatpaga mari leinaba thengnare study numit sengdaba marakta kuina leibaga SARS CoV-2 virus senba miyoi singi marakta COVID-19 narakpa yabagi sangi hengalakpaga mari leinai haina Spain na sathaba study amana hari Environment Health Pest per Quid Kauba Journal da yumsakisa numita phongkiba research na nungsit sengdaba hanthanbana haksang da kanaba pibigi makhata ba praman pi amasum launaganba laina singda akoibigi phibam singna piba ithil supali COVID-19 laisit mamangda nungsit sengdabagi sang wangkiba lamdam singna COVID-19 naba mari sibigi sang wang haibisi mamangi study singna haikre hainasu research tawbusina su haiki adomainamak nungsit sengdaba amasum COVID-19 naba amasum sibaga anisi mari lainahanbagi maram sing haujuk pawba mayek sengdri hainasu makhoina haiki research tawbusina haibigi matungina nungsit sengdabana nungsitna virus handokpada mateng pangba yai natraga miyoi ama nahanba yabagi oithokpa hengat hanba yai hainasu pawsina su phungdorakli atopa pawmana Arunachal Pradesh da anirak subu oina sainana yumsing sajilakpa thengnare nauna thengnakiba satellite ki imaging da Arunachal Pradesh ki ngamkai manakta sainana anirak subu oina yamdrabada building khumpurom gi cluster ama sagatpa thengnare hairiba anauba enclave adu kum Englishing aniga taraga mapandagi leiramde haina satellite ki imaging da khangmangamki adubo sahi amagi matungdadi madu thengnaraki Masi Arunachal Pradesh da sainana sagatkiba khungang amadigi nongpokromda kilometer maudraga humdoirom satlaga leibani madugi mamangda leikiba village adu ahanbo oina yamna sauna lam khopsilakpani hainasu news channel singda phonaki amadi madubu numit kharani gi mamangda Pentagon gi report amana asumbani haina confirm tawki hairiba paw du phonglakpa matamna India na kana phongdokibadi ngamkhai gi lamsingda semga sagatpagi thabak haukiba sai kharasigi manungda paikhalakli madugi manung aina yadaba mongda lam lauksinduna sajinkiba ngaktani India gi lamda illegal oiba mongda lam laukshilakpa du yaningde amadi sainana aranma mongda claim tawribadu yaba ngamloi haiki Arunachal Pradesh ki si Yomi district sainana nauna sagatkiba enclave adu Englishing aniga taraga mapangi March tagi Englishing aniga kunga mathogi February phawgi manungda sakibani ani subu oina sagaliba enclave adu line of actual control LAC amadi international boundary dagi saurakna kilometer 3 lam na leibani haiki mafam adu India nadi makhoigi lamni haina matam supada claim tawribani haina pawsina su makhatana su phungdorakli Lushilakpoina topa tienma paw khrana numit nini humni gi manungda Rajasthan cabinet reshuffle tawraba yai source
थाजब याबा पावगी लिखुन अमगी मतुंग इना राजस्थान गवर्नमेंट मनुंगदा लाक्लिबा नुमित निनी नत्रगना हुमनी की मनुंगदा रिसफल तौदुना मिनिस्टर सिंह होंदो होंजिन तौगदबरि हाइदि कैबिनेट रिसफल तौरब याय हाइना कन्ना ngangnaringay saidakta hokhiba irai numita कांग्रेस लीडर सचिल पाइलोटना पार्टी की सिप ओइरिबि सोनिया गांधी को उनदुना वाफम कया मरुम खन्नब लेख्रबनि राजस्थान की चीफ मिनिस्टर अशोक गहलोतना सोनिया गांधी का न्यू दिल्ली दा उनदुना वरी वताई सनखिबा मतुंग नोंगमा लेरगा सचिन पाइलोट अमसुम सोनिया की मरक्त वरी वताई सनखिबनि कांग्रेस की सिप असिगा वरी सनरुरब मतुंगदा पाइलोटना पाउमी सिंगदा हाय कांग्रेस पार्टी न मंगोंदा तौ हाइदुना सिन्नरक थबक थोरम पुनम ताराम ओपग लोइनना मापुंग फाना थबक पाइहेतकनि हौकिबा सही कुल्लुमगी मतमसिदा माकी मफमदा कांग्रेस पार्टी न सिन्नरकिबा तोंगान तोंगानबा असाइनमेंट पुनमक महाकना थवाई यावना मसुम थमोइ सेंगना पांगथोकनबा होनखी हाइरदुना हौजिकसु पार्टी न लौरकपा वरेपकी मतुंग इना मंगोंदा सिन्नरकपा थौदांग सिंह हराउना पांगथोकनि हाइनसु पाली अमरोमदना अरुणाचलदा IAF की हेलीकॉप्टर कायदुना तसिनखरे पाइलोट हिंहौरे अरुणाचल की नोंपोक थंग सरुक्तंग असि इंडियन एयर फोर्स IAF की MI-17 हेलीकॉप्टर अमा कायदुना तसिलखरे लेबुक फबदगी हेलीकॉप्टर अदुदा यावखिबा पाइलोट अनि अमसुम क्रू मेंबर अहुम असु अपन अमत यावदुना हिंहौरे हाइदि मखोइगी मरक्त यावखिबा इंजीनियर अमदी माइनर इंजुरी मायोनखि थौदोक थोखिबा मतमदरे हेलीकॉप्टर अदु रूटीन ओइना मेंटेनेंस सॉर्टी ओइना हयुलियांगदगी रोसम तमना पाइखिबनि लाइबक थीबा थौदो अदु करमना थोखिबनो हाइबा खंगदोकनबगिदमा कोर्ट ऑफ इंक्वायरी अमा सथनबा ऑर्डर तोखरे हाइना पाउसिना मखाताना फोंदोरगदे दुका हौजिक ओइनदि पाउस मतंग स लुसिनजरगे मसुम पाथोक्सगिबदा सोरखिबा लानखिबा यावसु म्यामना गाफिगनि मतमतमगी मरुइबि पाउसुंग लेपतना अपडेट पिजरके हाइनसु चैनल सिगी मेकेडिगी म्यामना थमजरी एंड थैंक यू